Thanlon Assembly Constituency MLA Vungzagin Valte chathakhiba miyamgi mob attack ki case CBI da shinaraba yana leire haide. Chahi asigi me manga da Imphal West District ke Imphal Police Station Konba Rims Road ta MLA asigi machanu pamadi maha ke escort single loinana MLA Vungzagin Valte na lakpada miyamgi mob attack ta mahak sokpadagi Delhi gi hospital amada laikanarakibane. Thaudo asigi matang da police na case ama lokhatuna thijinba hokibane. Nakalamrom da chahi asigi me ahumdagi haurakhiba irang asigi oina CBI na puna case kunga taret paiduna thijilibane. Casing adugi manungda Chorachandpur District Headquarter da ge nongmai lakhiba Bisnupur District ki manung chanba kwakta da mioi ahum tamthina hatkiba mahiroi ani thiba khangdana leirakpa Chorachandpur District ta maitai nupi ama gang rape tawkiba pangai da leiba NPTC da gi nongmai lakhiba CRPF asina nupi da assault tawkiba ATM da gang rape tawkiba madi me ahum da torbung da yum chahum hena mai thakiba casing yauri hairiba casing asida natana tongan ba case kharasu CBI na paiduna akan mamong da thijinba hokre haina pawasena makhatari